Hello ma'am, ahamada ma'am bu khurumjari ngasidagi aigi terukat reading si makha satharakpa oina hana thagatpa adugi makha satharakpa oina ngasidagi thagatpa haujarage adudi hantak haptagi nomaijing numita pokpa mi ki hana haujarage adudi September thagi nomaijing numita hantak haptagi nomaijing numita pokpa mi ki hantak haptagi nomaijing numita pokpa mi ki nomaijing numita pokpa mi ki se ahambada aina aigi wakhalse thabak sidi yamna tawge na khanba aduga ai simchi business ki matang da oiraga jo ai sim tawge na yamna khanba karigumba maram amada ai isana karigumba thaba ama tawge na wakhansida yamna khanbadang oiba thabak oina di pangthokpa ngamdaba habadi ai sim pangthoge haragadi adu hekta pangthokpa di ngamdaba adu wakhansida di yamna khanjaba ai sumaina tawdana mathang chawthokna bahonage adagi ai kainom tawgen khalaga jo ai wakhansida dum khallaga thabak oina pangthokpadi dum ngamde khanbadang oi ado aina ngamoi khanba thabak sidi aina huziki oina di pangthokpidaba haidi aina ngammane khallaba aigi wakhansina ngammane na sabjomna khallaba matungda dum pangthokpiba duga aije pangthokkumsira ai thabak si tawpada mai pakadra pa oidara na wakhanse khanjanaraga leiba oiragadi thabak se pangthokpidaba aina ngammane hai kanda pangthokpiba dumaina tawbiyo duga ani subagi mo aiga naknaba marup mapang andagi aiga khangna chanaba mijingna aingonda khitang yengjanba adagi huziki oina mina sen lawge haraga jo mingonda sen pibidaba andagi aina kainom tawge khalaga jo hekta ai lapal oiba aina tawgadoriba thabak se sidaisida khitang ayetpa dum oi aduna aina thaba am tawgen khalaga jo huziki oina di khitang daw yadaba matang haibado oi ando si loinamak sumni haibadi leite ka ta tarakpagi matungina haibani aduga mina ingonda khitang yengjanba thaba inghang tawba matamdasu thaba inghang tawba matamdasu khitang ingonda ayetpa piba aduga aiga naknaba imanaba singna hairo andagi karigumba maramamda khanna chainaba thoeng khalaji moiga naksanbidaba naksaluragadi aingonda oina onjhalaga khanaba haurakpa andagi aingonda moina badanam pirakpa ade aina moi khanareng khalaji khanabado khamtoraga moina aingonda onjhalaga aingonda iran pirakpa adumaina oi nomaijing numita pokpa migi ado aroibagisina mo ai isajida karigumba wakhan khara nungaitaba dagi kainom tawge khalaga su ai sana mamangda su haijagre pangthokpa ngamdaba dagi wakhanda karigumba khara nungaitaba leiba wakhan santi leitaba dagi thaba am tawgen khalaga su dum ayetlapan oiba wakhansida yamna nungaitaba wakhan haibadi mamangda karigumba nungaitaba thawdok khara thokhibudo aduda sum khanjallaga leiba kawba ngamdaba ada aigi nungaitaba singju mingonda haidoktaba hainingdaba ai sai thandana dum khanjallaga leiba adumaina oi nomaijing numita pokpa migi adudi ningthokaba numita pokpa migi amuk tawjarage ma'am do huziki nomaijing numita pokpa mijingi pakhang lisabigi hairagadi saunaba nungainadaba pau phaunadaba dumai oi yumkai palaba mijingi oiragasu dum imungda khitang mahi langba nungainadaba adagi aina thaba am tawragasu khitang mot chanadaba adumba oi singanhingi oiragadi anauba ama lao haibadi huziki oinadi leite adudi ningthokaba numita pokpa migi amuk tawjarage ma'am
ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯣꯏꯕ, ꯑꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯐꯪꯕ, ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯀꯣꯛ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯄꯤꯕ ꯉꯝꯕ, ꯑꯗ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏ, ꯁꯦꯟꯊꯨꯝ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯑꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯉꯛꯇ꯭ꯔꯦꯅ ꯈꯜꯂꯒꯁꯨ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ, ꯑꯗꯨꯝꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ꯫ ꯑꯗꯨꯒ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯉꯝꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ, ꯑꯗꯒꯤ ꯑꯩ ꯏꯁꯥꯗ ꯄꯥꯟꯗꯝ ꯑꯃ ꯊꯝꯃꯒ ꯊꯕꯛꯁꯦ ꯇꯧꯕꯤꯌꯣ, ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯦꯟꯀꯠꯅ, ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯁꯦꯟ ꯊꯣꯛꯄ ꯃꯤ ꯑꯣꯏꯔꯒꯁꯨ, ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯀꯠꯅ ꯂꯥꯛꯄ, ꯑꯗꯒꯤ ꯃꯤꯅ ꯑꯗꯨꯝ ꯃꯁꯛ ꯈꯪꯕꯤꯕ, ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏ, ꯇꯧꯔꯨꯕꯗꯨꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯐꯅ ꯇꯥꯔꯛꯑꯦ, ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ, ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ, ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ, ꯑꯗꯒꯤ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ, ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯦꯝ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯐꯅ ꯇꯥꯔꯦ, ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯉꯝꯃꯝꯗꯕ ꯊꯕꯛꯁꯤꯡ ꯉꯝꯃꯛꯄ, ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯩꯅꯣꯝ ꯂꯩꯒꯦ, ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯉꯝꯕ, ꯑꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ, ꯑꯗꯨꯒ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯜꯂꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯗꯕ, ꯍꯥꯏꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯉꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯦꯅꯈꯜꯂꯁꯤ, ꯉꯁꯤ ꯑꯣꯏꯗꯕ, ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯇꯝꯗꯗꯤ ꯑꯣꯏꯗꯕ, ꯑꯗꯨ ꯍꯥꯏꯗꯤ ꯇꯞꯅ ꯂꯥꯛꯇꯤ ꯂꯥꯛꯑꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏꯗꯤ ꯄꯥꯛꯑꯒꯁꯨ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯗꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯁꯦꯟ ꯊꯨꯝ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯂꯩ, ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯔꯁꯦ, ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯂꯥꯛꯍꯟꯅꯤꯡꯉꯒꯁꯨ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯛꯇꯕ,ꯈꯔ ꯇꯞꯅꯗꯤ ꯂꯥꯛꯄ, ꯑꯗꯨꯒ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯗꯕ, ꯑꯗꯨ ꯈꯛꯇꯅꯦ꯫ ꯑꯗꯣ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏ, ꯍꯥꯏꯕꯗꯤ ꯑꯩꯒ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡ, ꯏꯃꯥꯟꯅꯕꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯄꯨꯟꯕꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔꯦꯅ ꯈꯜꯂꯁꯤ, ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯃꯣꯏꯒ ꯄꯨꯜꯂꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝꯕꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏ꯫ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯐꯅ ꯇꯥꯔꯦ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ, ꯑꯗꯣ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯗꯤ
ꯌꯨꯝꯖꯀꯩꯁ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯦꯝ꯫ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯕ, ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ, ꯃꯤꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯕ, ꯏꯁꯥ ꯏꯊꯟꯇꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯃ ꯇꯥꯔꯦꯅ ꯈꯜꯂꯁꯦ, ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯈꯪꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕ, ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯇꯕ, ꯇꯧꯐꯝ ꯈꯪꯗꯕ, ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ, ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯂꯩꯕ, ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯌꯦ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄꯒꯤ꯫ ꯑꯗꯣ ꯑꯅꯤꯁꯨꯕꯒꯤꯁꯤꯗꯤ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ꯫ ꯑꯗꯨꯅ ꯑꯔꯣꯏꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ, ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ꯫ ꯑꯗꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯩ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯦꯝ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕ, ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯛꯑꯦ, ꯍꯥꯏꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ, ꯑꯗꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯄ,ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯤꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕ, ꯃꯤꯅ ꯌꯩꯈꯥꯏ ꯊꯦꯡꯒꯥꯏꯕ ꯄꯤꯔꯛꯄ, ꯑꯗꯨꯒ ꯃꯤꯁꯤꯡ ꯈꯠꯅ ꯆꯩꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯉꯨꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯄ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯅ ꯑꯃꯨꯛ ꯃꯤꯒꯤ ꯁꯦꯟ ꯈꯤꯇꯪ ꯇꯣꯟꯕ, ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥ ꯁꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯤꯗꯕ, ꯍꯥꯏꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯟꯅ ꯁꯦꯟꯒꯤ ꯑꯋꯥꯕ ꯂꯥꯛꯄ, ꯑꯋꯥ ꯑꯅꯥ ꯇꯥꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ, ꯑꯩꯅ ꯊꯣꯛꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯌꯣ꯫ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯁꯦꯟꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯒꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯈꯤꯇꯪ ꯑꯋꯥꯕ, ꯁꯦꯟꯒꯤ ꯑꯋꯥꯕ ꯂꯩꯕ, ꯑꯗꯒꯤ ꯃꯤꯒꯤ ꯁꯦꯟ ꯇꯣꯟꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯕ, ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ, ꯃꯣꯠ ꯆꯥꯟꯅꯗꯕ, ꯁꯥꯎꯅꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ, ꯃꯣꯠ ꯆꯥꯟꯅꯗꯕ, ꯁꯥꯎꯅꯕ, ꯄꯥꯎ ꯐꯥꯎꯅꯗꯕꯒꯨꯝꯕ, ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯦꯝ꯫
ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ, ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯍꯥꯟꯅ ꯄꯜꯂꯒ ꯂꯩꯕ ꯁꯦꯜ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄ, ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ. ꯍꯥꯏꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯕ ꯉꯝꯕ, ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯑꯗꯒꯤ ꯇꯧꯕꯗ ꯑꯩ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯔꯦ, ꯃꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦ, ꯃꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯅꯪ ꯁꯤꯃꯗꯤ ꯁꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯕ ꯉꯝꯗꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯉꯝꯗꯕ, ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯐꯖꯅ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯕ, ꯃꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦ, ꯃꯤꯁꯤꯡꯁꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯐꯖꯅ ꯃꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯃꯗꯤ ꯁꯣꯏꯔꯦꯅ ꯍꯥꯏꯗꯅꯕ, ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯕ ꯉꯝꯕ, ꯃꯤꯅ ꯁꯣꯏꯔꯦ ꯍꯥꯏꯕ ꯉꯝꯗꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯐꯖꯅ ꯇꯧꯕ ꯉꯝꯕ. ꯑꯩꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯑꯔꯣꯏꯕꯒꯤꯁꯤꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤ ꯄꯨꯟꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ, ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯑꯗꯩ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ, ꯍꯥꯏꯕꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦꯅ ꯈꯜꯂꯁꯦ, ꯏꯊꯥ ꯊꯥꯖꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄ ꯂꯥꯛꯄ, ꯑꯗꯩ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯁꯨ, ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯜꯂꯒꯁꯨ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏ. ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯔꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄ, ꯃꯃꯥꯡꯗ ꯄꯜꯂꯒ ꯂꯩꯈꯤꯕ ꯑꯣꯏꯔꯒꯁꯨ, ꯑꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ, ꯁꯤꯃꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯈꯜꯂꯒ ꯈꯟꯖꯥꯟꯅꯔꯒ ꯇꯧꯈꯤꯕ ꯑꯣꯏꯔꯒꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ, ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯕ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯃꯤ ꯄꯨꯟꯕ ꯍꯥꯏꯔꯒꯗꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ, ꯏꯃꯥꯟꯅꯕꯤꯅ ꯅꯪꯗꯤ ꯁꯤ ꯊꯕꯛꯁꯤꯃ ꯇꯧꯋꯦ, ꯃꯥꯏ ꯄꯥꯛꯑꯦ, ꯐꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ, ꯑꯗꯨꯝꯕ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯣ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯅꯧꯕ ꯑꯃ ꯈꯪꯅꯧ ꯍꯥꯏꯕ ꯂꯩꯕ, ꯑꯅꯧꯕ ꯑꯃ ꯂꯥꯛꯄ. ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯁꯥꯎꯅꯕ, ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯣꯏ. ꯑꯗꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ. ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯅꯣꯝ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯀꯩꯅꯣꯝ ꯂꯦꯞꯁꯟꯒꯦꯅ ꯈꯜꯂꯒꯁꯨ, ꯑꯩꯅ ꯂꯦꯞꯁꯟꯕ ꯉꯝꯕ ꯄꯣꯠ ꯆꯩ ꯑꯃ ꯂꯩꯒꯦ ꯈꯜꯂꯒꯁꯨ, ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ, ꯌꯨꯝ ꯀꯩ ꯐꯖꯅ ꯄꯥꯟꯃꯤꯟꯅꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ. ꯑꯗꯨꯒ ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯒꯦꯅ ꯈꯜꯂꯒꯁꯨ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯑꯗꯨꯝ ꯂꯥꯛꯄ, ꯑꯗꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯨꯝꯕꯒꯁꯨ ꯑꯗꯨꯝ ꯄꯤꯕ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏ. ꯍꯥꯏꯗꯤ ꯑꯩꯒ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯕꯛꯇ ꯑꯣꯏꯔꯣ, ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕꯗ ꯑꯣꯏꯔꯣ, ꯏꯁꯥꯗ ꯑꯣꯏꯔꯣ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯨ ꯑꯗꯨꯝ ꯄꯤꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯒꯦꯈꯜꯂꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯏꯁꯥꯗ ꯑꯇꯟꯕ ꯐꯥꯎꯕ, ꯇꯧꯅꯤꯡꯗꯕ, ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯜꯂꯒꯁꯨ
ꯏꯁꯥꯁꯦ ꯀꯩꯝꯇ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯗꯕ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯑꯗꯒꯤ ꯑꯩꯒ ꯅꯛꯅꯕ ꯃꯤ, ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯤꯡꯅ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ, ꯑꯗꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ, ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯅ ꯃꯁꯥꯁꯤꯗ ꯈꯟꯖꯜꯂꯒ ꯑꯗꯨꯝ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯕ, ꯇꯧꯐꯝ ꯈꯪꯗꯕ, ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ, ꯀꯔꯤꯒꯨꯝꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯁꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯗꯤ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯕ, ꯑꯗꯨꯒ ꯊꯥꯖꯗꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯍꯥꯏꯗꯤ ꯁꯤꯗꯒ ꯀꯞꯀ ꯄꯥꯏꯗꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯣ, ꯊꯕꯛꯀꯤ ꯑꯣꯏꯔꯣ ꯏꯊꯥ ꯊꯥꯖꯗꯅ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ, ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯁꯦꯟ ꯊꯨꯝ ꯂꯥꯛꯑꯦꯅ ꯈꯜꯂꯁꯤ, ꯈꯪꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ, ꯍꯥꯏꯕꯗꯤ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ, ꯈꯪꯍꯧꯗꯅ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯜꯂꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ, ꯁꯥꯎꯅꯕ, ꯃꯣꯠ ꯆꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ, ꯑꯗꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏ꯫ ꯁꯤꯒꯤ ꯀꯥꯔꯠꯁꯤ ꯁꯤꯁꯨ ꯑꯗꯨꯝ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯨꯝꯕ ꯑꯗꯨꯝ ꯊꯣꯛꯄ, ꯍꯥꯏꯗꯤ ꯁꯤꯃꯛꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯗ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯨꯝꯕ ꯑꯣꯏ꯫ ꯑꯗꯨꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯨ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯃꯔꯛꯇ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫